ꯑꯍꯥꯟꯕꯃꯛꯇꯗ ꯃꯤꯔꯦꯜꯒꯤ ꯃꯤꯡꯁꯦꯜ YouTube ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯇꯥꯕꯤꯔꯤꯕ ꯌꯦꯡꯕꯤꯔꯤꯕ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯕꯤꯀꯥꯁ ꯁꯤꯡ ꯅꯤꯡꯊꯧꯖꯝꯅ ꯏꯀꯣꯛꯅꯣꯟꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯈꯨꯗꯣꯜ ꯇꯝꯖꯈ꯭ꯔꯕ ꯑꯈꯣꯟꯕ ꯅꯨꯡ ꯍꯥꯏꯔꯤꯕ ꯋꯥꯔꯤ ꯑꯁꯤꯒꯤ ꯑꯍꯨꯝꯁꯨꯕ ꯑꯃꯁꯨꯡ ꯑꯔꯣꯏꯕ ꯁꯔꯨꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯈꯨꯗꯣꯜ ꯇꯝꯖꯔꯒꯦ ꯋꯥꯔꯤ ꯑꯁꯤ ꯇꯥꯗ꯭ꯔꯤꯉꯩꯒꯤ ꯃꯥꯡꯑꯣꯏꯅꯅ ꯃꯌꯥꯝꯅ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯗꯕ ꯌꯥꯎꯕꯤꯔꯒꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯌꯨ ꯁꯦꯌꯔ ꯇꯧꯕꯤꯌꯨ ꯍꯧꯖꯤꯛ ꯃꯌꯥꯝ ꯄꯨꯟꯅ ꯋꯥꯔꯤ ꯑꯁꯤ ꯇꯥꯃꯤꯟꯅꯔꯁꯤ ꯅꯨꯄꯤ ꯑꯃꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯏꯟꯈꯠꯂꯛꯂꯤꯕꯤ ꯂꯩꯁꯥꯕꯤ ꯑꯃꯗ ꯇꯥꯒꯗꯧꯔꯤ ꯇꯤꯟꯃꯨ ꯂꯩꯃꯨ ꯆꯦꯟꯕ ꯄꯣꯠꯁꯛ ꯑꯃꯅ ꯌꯦꯠꯀꯗꯧꯔꯤ ꯀꯟꯕꯗ ꯋꯥꯒꯗꯧꯔꯤ ꯆꯦꯛꯁꯤꯟꯖꯧ ꯍꯥꯏꯅ ꯐꯥꯎꯔꯛꯈꯤꯕꯅꯤ ꯆꯦꯛꯁꯤꯟꯖꯧ ꯏꯕꯦꯝꯃ ꯅꯣꯏꯒꯨꯝꯕ ꯆꯍꯤ ꯃꯇꯥꯡꯁꯤꯅꯤ ꯋꯥꯗꯨ ꯇꯥꯕꯗ ꯕꯂꯥꯅ ꯂꯩꯁꯅꯥꯕꯨ ꯆꯤꯡꯅꯔꯛꯏ ꯕꯂꯥ ꯁꯨꯔꯁꯀꯤ ꯃꯅꯥꯛꯇ ꯍꯥꯊꯨ ꯍꯥꯊꯨ ꯑꯃꯨꯛ ꯂꯥꯛꯏ ꯁꯨꯔꯁ ꯃꯪꯒꯣꯜ ꯎꯈꯣꯛꯇꯦꯟꯗ ꯉꯥꯗꯨꯅ ꯊꯋꯥꯏ ꯋꯥꯅ ꯃꯄꯤ ꯏꯔꯥ ꯆꯦꯟꯊꯗꯨꯅ ꯂꯩꯔꯝꯃꯤ ꯕꯂꯥ ꯂꯥꯛꯄ ꯎꯖꯩ ꯁꯨꯔꯁ ꯃꯄꯤ ꯇꯩꯊꯣꯛꯆꯩ ꯑꯗꯨꯒ ꯕꯂꯥ ꯂꯥꯛꯏꯕꯣ ꯆꯪꯉꯛꯑꯣ ꯐꯥꯟꯁꯤꯗ ꯐꯝꯃꯨ ꯑꯗꯨꯒ ꯑꯃꯨꯛ ꯁꯨꯔꯁꯅ ꯕꯂꯥ ꯍꯟꯗꯛ ꯂꯩꯁꯅꯥꯒꯤ ꯃꯑꯣꯡꯁꯦ ꯑꯩ ꯆꯤꯡꯅꯗꯕ ꯉꯝꯗꯦ ꯃꯉꯣꯟꯗ ꯇꯥꯔꯤꯕ ꯑꯋꯥꯕꯁꯦ ꯍꯟꯗꯛ ꯈꯨꯟꯒꯤ ꯂꯥꯏꯁꯤꯡ ꯑꯃꯁꯨꯡ ꯁꯥꯒꯩꯒꯤ ꯂꯥꯏꯁꯤꯡꯗ ꯐꯥꯎꯔꯛꯈꯤꯕꯁꯤꯡꯗꯣ ꯑꯗꯨꯒ ꯈꯤꯇꯪ ꯃꯥꯟꯅꯕ ꯃꯥꯜꯂꯦ ꯃꯊ꯭ꯋꯥꯏ ꯁꯣꯛꯅ ꯍꯥꯏꯔꯛꯏ ꯁꯨꯔꯁꯇ ꯕꯂꯥꯅ ꯂꯩꯁꯅꯥꯒꯤ ꯑꯍꯣꯡꯕ ꯑꯀꯤꯕ ꯐꯪꯂꯕ ꯁꯑꯣꯡ ꯑꯗꯨ ꯐꯖꯅ ꯀꯨꯞꯊꯅ ꯇꯝꯂꯝꯃꯤ ꯁꯨꯔꯁ ꯑꯃꯗꯤ ꯕꯂꯥ ꯃꯈꯣꯏ ꯑꯅꯤꯅ ꯃꯨꯟꯅ ꯇꯥꯟꯅꯔꯕ ꯃꯇꯨꯡ ꯃꯈꯣꯏ ꯈꯨꯟꯒ ꯊꯪꯅꯅ ꯂꯩꯔꯤꯕ ꯈꯨꯟ ꯑꯗꯨꯗꯒꯤ ꯃꯃꯤꯡ ꯆꯠꯂꯕ ꯑꯃꯥꯏꯕ ꯑꯃꯒꯤ ꯃꯅꯥꯛꯇ ꯆꯠꯇꯨꯅ ꯋꯥꯔꯤ ꯄꯨꯝꯕ ꯂꯤꯖꯔꯝꯃꯤ ꯋꯥꯔꯤꯁꯤꯡ ꯑꯗꯨ ꯇꯥꯔꯕꯗ ꯑꯃꯥꯏꯕ ꯑꯗꯨꯅ ꯃꯆꯤꯟꯗ ꯑꯁꯨꯝꯅ ꯁꯣꯟꯖꯩ ꯍꯌꯨꯝ ꯁꯤꯗꯕ ꯃꯄꯨ ꯏꯃꯣꯝ ꯂꯩꯁꯅ ꯃꯍꯥꯛꯇ ꯇꯧꯔꯤꯕ ꯄꯨꯝꯕ ꯃꯍꯥꯛꯅ ꯈꯨꯟꯈꯤꯕ ꯊꯧꯗꯣ ꯅꯨꯡ ꯑꯗꯨꯅ ꯂꯥꯏꯃꯨ ꯁꯩꯗꯣꯡꯕꯅꯤ ꯑꯊꯨꯕ ꯃꯇꯝꯗ ꯅꯨꯡ ꯑꯗꯨ ꯃꯨꯟꯗꯨꯅ ꯌꯣꯠꯀꯤ ꯇꯥꯕꯨ ꯃꯅꯨꯡꯗ ꯐꯥꯖꯤꯟꯍꯧꯗ꯭ꯔꯕꯗꯤ ꯇꯥꯏꯕꯪ ꯃꯤꯗꯤ ꯊꯝꯕꯨ ꯊꯝꯈꯣ ꯈꯨꯌꯨꯝ ꯂꯥꯏ ꯃꯥꯅꯐꯥꯎ ꯇꯥꯏꯅꯕ ꯋꯥꯒꯗꯧꯔꯤ ꯃꯥꯏꯕꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯕꯂꯥ ꯑꯃꯗꯤ ꯁꯨꯔꯁ ꯄꯨꯛꯅꯤꯡ ꯆꯪꯅ ꯇꯥꯖꯩ ꯑꯗꯨꯒ ꯑꯁꯨꯝꯅ ꯑꯃꯨꯛ ꯍꯥꯏꯖꯔꯝꯃꯤ ꯏꯄꯥ ꯑꯃꯥꯏꯕꯒ ꯄꯨꯟꯅ ꯆꯠꯃꯤꯟꯅꯗꯨꯅ ꯂꯩꯁꯅꯥꯒꯤ ꯑꯋꯥꯕꯁꯦ ꯑꯃꯨꯛꯇꯗꯤ ꯀꯣꯛꯍꯟꯕꯤꯌꯨ ꯀꯟꯕꯤꯌꯨ ꯏꯄꯥ ꯑꯃꯥꯏꯕ ꯍꯥꯏꯗꯨꯅ ꯃꯔꯨ ꯂꯩꯗ ꯂꯨꯞꯊꯗꯨꯅ ꯍꯥꯏꯖꯔꯝꯃꯤ ꯑꯃꯥꯏꯕ ꯁꯣꯔ ꯁꯥꯡꯅ ꯍꯣꯜꯂꯤ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯍꯣꯏ ꯐꯔꯦ ꯑꯗꯨꯗꯤ ꯑꯩ ꯂꯥꯏꯕꯛ ꯆꯥꯡ ꯌꯦꯡꯕ ꯃꯇꯝꯁꯨ ꯌꯧꯔꯛꯂꯦ ꯑꯩ ꯑꯉꯝꯕ ꯎꯄꯥꯏ ꯇꯧꯗꯨꯅ ꯑꯋꯥꯕꯁꯦ ꯀꯣꯛꯍꯟꯕ ꯉꯝꯕ꯭ꯔꯥ ꯌꯦꯡꯉꯒꯦ ꯉꯁꯤꯃꯛ ꯊꯕꯛ ꯑꯁꯤ ꯄꯥꯡꯊꯣꯛꯍꯧꯗ꯭ꯔꯕꯗꯤ ꯍꯌꯦꯡ ꯅꯨꯃꯤꯠ ꯍꯧꯈꯤꯕꯗ ꯑꯩꯍꯥꯛꯀꯤ ꯄꯥꯡꯒꯜꯒꯤ ꯋꯥꯡꯃꯗ ꯑꯣꯏꯈ꯭ꯔꯒꯅꯤ ꯍꯌꯦꯡ ꯌꯧꯍꯩꯗꯦ ꯅꯨꯄꯥ ꯃꯆꯥ ꯑꯁꯨꯝꯅ ꯇꯥꯛꯄꯤꯔꯝꯃꯤ ꯑꯁꯨꯝꯅ ꯑꯃꯥꯏꯕ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯅꯥꯏ ꯅꯨꯄꯥ ꯑꯃꯒ ꯂꯥꯛꯃꯤꯟꯅꯔꯦ ꯁꯨꯔꯁ ꯕꯂꯥ ꯃꯈꯣꯏ ꯃꯌꯥꯝ ꯄꯨꯟꯅ ꯂꯩꯁꯅꯥꯒꯤ ꯌꯨꯝ ꯃꯥꯏꯀꯩ ꯄꯥꯡꯉꯛꯏ ꯈꯪꯍꯧꯗꯅ ꯑꯄꯥꯏꯕ ꯅꯣꯡ ꯃꯪꯁꯤꯜꯂꯛꯏ ꯅꯨꯡꯁꯤꯠ ꯂꯤꯔꯤ ꯂꯤꯔꯤ ꯁꯤꯠꯂꯤ ꯑꯃꯥꯏꯕꯅ ꯂꯩꯁꯅꯥꯒꯤ ꯀꯣꯟꯊꯣꯡ ꯍꯦꯛ ꯀꯥꯟꯁꯤꯜꯂꯛꯄꯗ ꯏꯃꯨꯡ ꯂꯣꯝꯗꯒꯤ ꯑꯀꯟꯕ ꯑꯌꯥꯛꯄ ꯁꯞꯇ꯭ꯔꯒ ꯇꯧꯔꯛꯏ ꯏꯃꯨꯡꯗ ꯁꯥ ꯁꯟꯅ ꯆꯦꯟꯕꯒꯨꯝꯅ ꯇꯨꯛ 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 ꯆꯦꯟꯕꯒꯤ ꯈꯣꯟꯖꯦꯜ ꯇꯥꯔꯛꯏ ꯃꯈꯣꯏ ꯂꯩꯀꯥꯏꯒꯤ ꯃꯤꯁꯤꯡꯁꯨ ꯑꯃꯠꯇ ꯎꯈꯤꯗ꯭ꯔꯦ ꯂꯩꯁꯅꯥ ꯍꯣꯏꯒꯤ ꯃꯪꯒꯣꯟ ꯀꯥꯔꯝꯗꯥꯏ ꯑꯃꯥꯏꯕ ꯑꯗꯨꯅ ꯂꯥꯏꯁꯣꯟ ꯁꯣꯜꯂꯤ ꯃꯈꯣꯏ ꯃꯔꯤꯃꯛ ꯀꯥꯈꯠꯂꯛꯂꯤ ꯌꯨꯝꯗꯣ ꯊꯣꯡ ꯄꯣꯅꯥ ꯊꯥꯔꯒ ꯂꯩꯔꯝꯃꯤ ꯌꯨꯝ ꯑꯗꯨꯁꯨ ꯌꯥꯝꯅ ꯆꯥꯎꯏ ꯊꯥꯏꯅꯒꯤ ꯌꯨꯝꯁꯥꯅꯤ ꯑꯃꯥꯏꯕꯅ ꯂꯩꯋꯥ ꯁꯣꯟꯖꯩ ꯑꯗꯨꯕꯨ ꯈꯪꯍꯧꯗꯅ ꯊꯣꯡ ꯑꯗꯨ ꯃꯊꯟꯇ ꯍꯥꯡꯗꯣꯔꯛꯏ ꯃꯈꯣꯏ ꯑꯃꯒ ꯌꯦꯡꯅꯩ ꯏꯉꯛ ꯉꯛꯅꯩ ꯃꯤꯀꯞ ꯃꯤꯔꯥꯎ ꯈꯣꯜꯇꯅ ꯅꯣꯛꯈꯤꯕ ꯈꯣꯟꯖꯦꯜꯇꯅ ꯅꯤꯜꯂꯤ ꯏꯃꯨꯡꯗꯗꯤ ꯃꯌꯥꯏ ꯀꯥꯟꯗ ꯑꯃꯥꯏꯕꯗꯨꯅ ꯃꯥꯡ ꯊꯥꯔꯗꯨꯅ ꯇꯞꯅ ꯈꯣꯡ ꯀꯥꯟꯁꯤꯜꯂꯛꯏ ꯏꯃꯨꯡꯗ ꯇꯧꯔꯝꯕ ꯁꯞꯇ꯭ꯔ ꯄꯨꯝꯅꯃꯛ ꯈꯪꯍꯧꯗꯅ ꯆꯞ ꯂꯦꯞꯈꯤꯔꯝꯃꯤ ꯃꯇꯧ ꯑꯗꯨ ꯃꯈꯣꯏ ꯃꯔꯤꯃꯛ ꯑꯃꯥꯏꯕꯁꯨ ꯌꯥꯎꯅ ꯏꯉꯛ ꯉꯛꯏ ꯑꯗꯨꯕꯨ ꯇꯥꯂꯛ ꯑꯗꯨꯗ ꯈꯪꯍꯧꯗꯅ ꯊꯣꯡꯁꯨ ꯃꯊꯟꯗ ꯘꯝ ꯂꯥꯎꯅ ꯂꯣꯟꯁꯤꯟꯈꯤ ꯕꯂꯥꯗꯤ ꯀꯤꯕꯗ ꯌꯥꯗ꯭ꯔꯦ ꯃꯆꯤꯟꯗ ꯂꯩꯁꯅꯥ ꯀꯧꯗꯨꯅ ꯁꯣꯟꯗꯨꯅ ꯂꯩꯖꯩ ꯇꯥꯂꯛ ꯑꯗꯨꯗ ꯈꯪꯍꯧꯗꯅ ꯆꯥꯛꯈꯨꯝꯂꯣꯝꯗꯒꯤ ꯂꯩꯁꯅꯥꯒꯤ ꯈꯣꯟꯖꯦꯜꯗ ꯌꯥꯝ ꯋꯥꯔꯕ ꯑꯃꯒꯤ ꯃꯇꯧꯒꯨꯝ ꯅꯥꯍꯩꯔꯛꯄ ꯈꯣꯟꯖꯦꯜ ꯑꯃ ꯇꯥꯔꯛꯏ ꯃꯇꯝꯗꯨꯗ ꯑꯃꯥꯏꯕ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯅꯥꯏ ꯅꯨꯄꯥ ꯑꯗꯨꯒ ꯃꯈꯣꯏ ꯑꯅꯤ ꯆꯥꯛꯈꯨꯝꯂꯣꯝꯗ ꯈꯣꯡꯊꯥꯡ ꯇꯞꯅ ꯊꯥꯡꯂꯗꯨꯅ ꯇꯞꯅ ꯆꯪꯁꯤꯟꯈꯤ ꯁꯨꯔꯁ ꯑꯃꯁꯨꯡ ꯕꯂꯥ ꯃꯈꯣꯏ ꯑꯅꯤꯗꯤ ꯃꯌꯥꯏ ꯀꯥꯗꯨꯗ ꯁꯨꯝ ꯂꯦꯞꯇꯨꯅ ꯂꯩꯍꯧꯏ ꯃꯈꯣꯏ ꯑꯅꯤ ꯁꯨꯝ ꯂꯦꯞꯂꯤꯉꯩ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯁꯨꯔꯁꯅ ꯂꯦꯞꯂꯤꯕ ꯅꯥꯀꯜꯂꯣꯝ ꯂꯥꯏꯀ ꯁꯅꯥꯃꯍꯤ ꯀꯥꯔꯣꯝꯗꯒꯤ ꯂꯩꯁꯅꯥꯒꯤ ꯈꯣꯟꯖꯦꯜꯗ ꯃꯃꯥꯕꯨ ꯀꯧꯗꯨꯅ ꯇꯦꯡꯊꯥꯔꯒ ꯀꯞꯄ ꯈꯣꯟꯖꯦꯜ ꯑꯃꯗꯤ ꯀꯅꯥ ꯂꯩꯖꯗ꯭ꯔꯕ ꯑꯃꯒꯤ ꯃꯇꯧꯒꯨꯝ ꯑꯩꯕꯨ ꯑꯃꯨꯛꯇ ꯀꯟꯕꯤꯌꯨ ꯍꯥꯏꯅ ꯀꯧ ꯀꯞꯄ ꯈꯣꯟꯖꯦꯜ ꯑꯃ ꯇꯥꯔꯛꯏ ꯁꯨꯔꯁꯁꯨ ꯋꯥꯈꯜ ꯈꯟꯊꯔꯨꯕ ꯇꯧꯗꯅ ꯂꯥꯏ ꯀꯥꯔꯣꯝꯗ ꯇꯞꯅ ꯁꯨꯝ ꯆꯪꯁꯤꯟꯈꯤ ꯇꯟꯖꯥꯗꯨꯗ ꯕꯂꯥ ꯁꯨꯔꯁꯅ ꯂꯥꯏ ꯀꯥꯗ ꯆꯪꯈꯤꯕꯗꯣ ꯎꯍꯧꯈꯤꯔꯝꯗꯦ ꯃꯍꯥꯛꯅ ꯂꯩꯊꯣꯔꯛꯄꯗ ꯃꯇꯣꯝꯇ ꯂꯦꯞꯂꯒ ꯂꯩꯔꯝꯃꯤ ꯏꯈꯪ ꯈꯪꯍꯧꯗꯅ ꯃꯍꯥꯛꯀꯤ ꯅꯥꯀꯟꯗ ꯂꯩꯔꯤꯕ
ꯂꯩꯁꯅꯥꯒꯤ ꯀꯥꯔꯣꯝꯗꯒꯤ ꯂꯩꯁꯅꯥꯒꯤ ꯌꯥꯝꯅ ꯋꯥꯔꯕ ꯆꯣꯛꯊꯔꯕ ꯈꯣꯟꯖꯦꯜꯗ ꯕꯂꯥ ꯕꯂꯥ ꯑꯩꯕꯨ ꯑꯃꯨꯛꯇ ꯀꯟꯕꯤꯌꯨ ꯑꯩ ꯌꯥꯝ ꯋꯥꯔꯦ ꯑꯃꯨꯛꯇ ꯀꯟꯕꯤꯌꯨ ꯍꯥꯏꯗꯨꯅ ꯇꯞꯂꯞꯅ ꯉꯥꯡꯕ ꯈꯣꯟꯖꯦꯜ ꯑꯃ ꯇꯥꯔꯛꯏ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗ ꯕꯂꯥ ꯃꯁꯥ ꯊꯛ ꯊꯛ ꯅꯤꯛꯏ ꯃꯁꯥ ꯆꯨꯝꯅ ꯐꯥꯎ ꯂꯦꯞꯄ ꯉꯝꯂꯛꯇ꯭ꯔꯦ ꯑꯗꯨꯕꯨ ꯃꯍꯥꯛ ꯂꯩꯁꯅꯥꯒꯤ ꯀꯥꯗꯨꯗ ꯆꯪꯗꯨꯅ ꯌꯦꯡꯅꯤꯡꯕ ꯑꯃꯗꯤ ꯄꯣꯛꯂꯝꯃꯤ ꯕꯂꯥ ꯂꯩꯁꯅꯥꯒꯤ ꯀꯥꯒꯤ ꯈꯜꯂꯤꯕ ꯄꯗꯥꯔ ꯑꯗꯨ ꯍꯥꯏꯗꯣꯛꯇꯨꯅ ꯍꯥꯏꯐꯦꯠ ꯌꯦꯡꯂꯨꯕꯅꯤ ꯃꯍꯥꯛꯅ ꯎꯈꯤ ꯂꯩꯁꯅꯥꯗꯨ ꯃꯄꯤ ꯏꯔꯥ ꯆꯦꯅ ꯐꯃꯨꯡ ꯑꯗꯨꯗ ꯇꯨꯄꯛ ꯇꯥꯁꯤꯟꯗꯨꯅ ꯕꯂꯥꯔꯣꯝꯗ ꯌꯥꯝꯅ ꯑꯋꯥꯕ ꯁꯛꯇꯝ ꯑꯃꯗ ꯌꯦꯡꯉꯛꯈꯤ ꯑꯗꯨꯒ ꯕꯂꯥ ꯑꯩꯕꯨ ꯑꯃꯨꯛꯇ ꯀꯟꯕꯤꯌꯨ ꯑꯩꯕꯨ ꯑꯃꯨꯛꯇ ꯀꯟꯕꯤꯌꯨ ꯍꯥꯏꯔꯛꯏ ꯃꯇꯧ ꯑꯗꯨ ꯎꯔꯨꯕꯗꯒꯤ ꯕꯂꯥꯒꯤ ꯑꯀꯤꯕ ꯈꯔꯗꯤ ꯐꯕꯒꯨꯝ ꯇꯧꯏ ꯕꯂꯥ ꯈꯣꯡꯂꯩ ꯊꯨꯅ ꯂꯩꯁꯅꯥꯒꯤ ꯃꯅꯥꯛꯇ ꯆꯦꯟꯁꯤꯜꯂꯛꯏ ꯂꯩꯁꯅꯥ ꯀꯧꯗꯨꯅ ꯃꯅꯥꯛ ꯌꯧꯔꯝꯗꯥꯏ ꯂꯩꯁꯅꯥꯗꯤ ꯂꯩꯔꯝꯗ꯭ꯔꯦ ꯆꯦꯡꯃꯥꯡ ꯃꯥꯡꯈꯤꯕꯒꯨꯝ ꯇꯧꯔꯝꯃꯤ ꯕꯂꯥ ꯂꯩꯁꯅꯥꯒꯤ ꯐꯃꯨꯡ ꯑꯗꯨꯗ ꯌꯦꯡ ꯌꯦꯡꯉꯤ ꯐꯃꯨꯡ ꯑꯗꯨꯗ ꯀꯔꯤꯃꯠꯇ ꯂꯩꯔꯝꯈꯤꯗꯦ ꯑꯗꯨꯕꯨ ꯐꯃꯨꯡꯒꯤ ꯅꯥꯀꯟꯗ ꯂꯩꯔꯤꯕ ꯇꯦꯕꯜ ꯑꯗꯨꯗ ꯂꯩꯁꯅꯥꯒꯤ ꯕꯦꯒ ꯑꯗꯨꯗ ꯅꯨꯡ ꯑꯃꯨꯕ ꯑꯗꯨ ꯂꯪꯇ꯭ꯔꯤꯛ ꯂꯪꯅ ꯈꯤꯟꯗꯨꯅ ꯂꯩꯕ ꯑꯗꯨ ꯎꯔꯛꯈꯤ ꯕꯦꯒ ꯑꯗꯨꯗ ꯌꯥꯎꯔꯤꯕ ꯅꯨꯡ ꯑꯗꯨ ꯕꯂꯥꯅ ꯄꯥꯏꯒꯦ ꯍꯦꯛ ꯇꯧꯔꯛꯄꯗ ꯈꯪꯍꯧꯗꯅ ꯂꯩꯁꯅꯥꯒꯤ ꯐꯃꯨꯡꯒꯤ ꯃꯈꯥ ꯀꯥꯡꯈꯗꯒꯤ ꯑꯃꯨꯕ ꯑꯁꯥꯡꯕ ꯈꯨꯠ ꯑꯃ ꯇꯤꯡꯊꯣꯔꯛꯏ ꯕꯂꯥꯒꯤ ꯈꯣꯡ ꯌꯦꯠ ꯊꯪꯕ ꯑꯗꯨ ꯇꯥꯞ ꯄꯥꯏꯗꯨꯅ ꯈꯪꯆꯤꯟ ꯆꯤꯡꯖꯟꯈꯤ ꯕꯂꯥ ꯏꯃꯥ ꯍꯥꯏꯅ ꯃꯈꯣꯜ ꯍꯧꯅ ꯀꯞꯂꯥꯎ ꯂꯥꯎꯔꯛꯏ ꯕꯂꯥꯅ ꯂꯥꯎꯕ ꯑꯗꯨ ꯑꯃꯥꯏꯕ ꯑꯗꯨ ꯇꯥꯔꯗꯨꯅ ꯆꯥꯛꯈꯨꯝꯗꯒꯤ ꯂꯩꯁꯅꯥꯒꯤ ꯀꯥꯔꯣꯝꯗ ꯆꯦꯟꯁꯤꯜꯂꯛꯏ ꯁꯨꯔꯁꯁꯨ ꯚꯥꯞ ꯈꯪꯇꯥ ꯇꯥꯔꯛꯏ ꯕꯂꯥꯅ ꯂꯥꯎꯕ ꯑꯗꯨ ꯇꯥꯔꯛꯄꯗꯒꯤ ꯄꯥꯛꯁꯨ ꯂꯩꯁꯅꯥꯒꯤ ꯀꯥ ꯇꯝꯅ ꯍꯥꯊꯨ ꯍꯥꯊꯨ ꯆꯦꯟꯁꯤꯜꯂꯛꯏ ꯑꯃꯥꯏꯕ ꯑꯗꯣ ꯃꯆꯤ ꯂꯦꯡꯗꯅ ꯂꯩꯁꯅꯥꯒꯤ ꯀꯥꯒꯤ ꯊꯣꯡꯖꯤꯜꯗ ꯂꯦꯞꯇꯨꯅ ꯃꯁꯥ ꯊꯛ ꯊꯛ ꯅꯤꯛꯅ ꯂꯩꯔꯝꯃꯤ ꯁꯨꯔꯁ ꯂꯩꯁꯅꯥꯒꯤ ꯀꯥꯗ ꯍꯥꯊꯨ ꯍꯥꯊꯨ ꯕꯂꯥ ꯕꯂꯥ ꯀꯧꯗꯨꯅ ꯆꯦꯟꯁꯤꯜꯂꯛꯏ ꯑꯗꯨꯕꯨ ꯕꯂꯥꯗꯤ ꯂꯩꯔꯝꯗꯦ ꯂꯩꯁꯅꯥꯒꯤ ꯐꯃꯨꯡꯒꯤ ꯀꯥꯒ ꯃꯈꯥꯗ ꯀꯔꯦꯝꯅꯗꯨꯅ ꯅꯣꯛꯄ ꯈꯣꯟꯖꯦꯜ ꯑꯃ ꯇꯥꯔꯛꯏ ꯁꯨꯔꯁꯀꯤ ꯅꯥꯀꯣꯡꯗ ꯁꯨꯔꯁ ꯁ꯭ꯋꯥꯏ ꯂꯥꯎꯏ ꯇꯞꯅ ꯄꯥꯛꯊꯔꯒ ꯀꯥꯡꯈ ꯑꯗꯨꯗ ꯌꯦꯡꯉꯤ ꯃꯝꯁꯨꯠ ꯎꯖꯩ ꯀꯥꯡꯈꯗꯗꯤ ꯀꯩꯝꯇ ꯂꯩꯇꯦ ꯃꯍꯥꯛꯅ ꯄꯥꯛꯊꯔꯤꯉꯩ ꯃꯊꯛꯂꯣꯝꯗꯒꯤ ꯏ ꯃꯔꯤꯛ ꯃꯔꯤꯛ ꯂꯩꯃꯥꯏꯗ ꯇꯥꯔꯛꯄ ꯎꯔꯛꯏ ꯁꯨꯔꯁ ꯆꯤꯡꯅꯔꯞ ꯇꯧꯅ ꯃꯃꯥꯏ ꯊꯥꯡꯀꯠꯆꯗꯨꯅ ꯃꯊꯛꯂꯣꯝꯗ ꯌꯦꯡꯈꯠꯆꯩ ꯑꯗꯨꯕꯨ ꯀꯥ ꯑꯗꯨꯒꯤ ꯁꯨꯛꯅ ꯃꯝꯂꯕ ꯃꯨꯁꯤ ꯕꯂꯥꯒꯤ ꯍꯛꯆꯥꯡ ꯑꯗꯣ ꯇꯝꯊꯤꯕ ꯁꯒꯣꯡ ꯑꯃꯗ ꯄꯗ꯭ꯔꯥꯛ ꯌꯥꯟꯊꯗꯨꯅ ꯌꯥꯡꯂꯦꯟ ꯑꯗꯨꯗ ꯌꯥꯟꯗꯨꯅ ꯂꯩꯔꯤ ꯃꯇꯧꯗꯤ ꯃꯌꯥ ꯀꯕꯥꯛ ꯈꯜꯂꯤ ꯃꯃꯥꯏ ꯃꯃꯤꯠ ꯏꯅ ꯄꯨꯡꯇꯩ ꯇꯩꯕꯒꯨꯝ ꯎꯔꯤ ꯃꯁꯝꯅ ꯃꯦꯟꯃꯟ ꯇꯥꯖꯗꯦ ꯃꯤꯅ ꯑꯣꯠꯄꯤ ꯅꯩꯕꯤꯔꯒ ꯍꯥꯠꯄꯤꯕꯗꯒꯤ ꯕꯂꯥꯒꯤ ꯃꯤꯁꯤ ꯑꯗꯨꯅ ꯍꯦꯟꯅ ꯇꯝꯊꯤꯔꯤ ꯐꯤꯕꯝ ꯑꯗꯨ ꯎꯕꯗ ꯁꯨꯔꯁ ꯈꯣꯡ ꯂꯩꯇꯣꯟꯐꯥꯎ ꯇꯨ ꯆꯨꯡꯉꯤ ꯃꯁꯥ ꯊꯛ ꯊꯛ ꯅꯤꯛꯏ ꯃꯈꯨꯠ ꯂꯩꯃꯥꯏꯗ ꯅꯝꯗꯨꯅ ꯃꯌꯥ ꯍꯥ ꯀꯥꯝꯗꯨꯅ ꯃꯃꯤꯠ ꯀꯨꯞꯇꯕ ꯃꯈꯩ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨꯗ ꯌꯦꯡꯖꯩ ꯑꯃꯥꯏꯕ ꯑꯗꯨ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯊꯗꯨꯅ ꯀꯥ ꯑꯗꯨꯗ ꯆꯪꯉꯛꯏ ꯁꯨꯔꯁꯄꯨ ꯊꯦꯝꯖꯤꯟꯖꯩ ꯃꯍꯥꯛꯀꯤ ꯃꯇꯝ ꯂꯥꯛꯇꯨꯅ ꯆꯠꯈ꯭ꯔꯕꯅꯤ ꯊꯣꯏꯅ ꯋꯥꯕꯅ ꯋꯥꯈꯜꯕꯨ ꯇꯦꯝꯁꯤꯟꯅꯍꯟꯒꯅꯤ ꯅꯨꯄꯥ ꯃꯆꯥ ꯍꯥꯏꯔꯗꯨꯅ ꯑꯁꯨꯝ ꯇꯧꯅ ꯑꯃꯥꯏꯕꯅ ꯁꯨꯔꯁꯄꯨ ꯆꯤꯡꯈꯠꯂꯤ ꯑꯁꯣꯝꯗꯅ ꯑꯃꯨꯛ ꯑꯃꯥꯏꯕꯒꯤ ꯃꯅꯥꯏ ꯅꯨꯄꯥ ꯑꯗꯣ ꯆꯥꯛꯈꯨꯝꯗ ꯃꯍꯥꯛ ꯈꯣꯡ ꯊꯥꯡꯕ ꯊꯣꯛꯂꯛꯇ꯭ꯔꯦ ꯃꯁꯥ ꯊꯛ ꯊꯛ ꯅꯤꯛꯆꯩ ꯃꯆꯤꯟꯗ ꯂꯥꯏꯁꯣꯟ ꯁꯣꯟꯖꯩ ꯃꯌꯦꯛꯁꯤꯡ ꯐꯥꯠꯇꯅ ꯃꯇꯝ ꯑꯗꯨꯃꯛꯇꯗ ꯈꯪꯍꯧꯗꯅ ꯆꯥꯛꯈꯨꯝ ꯑꯗꯨꯒꯤ ꯀꯥꯆꯤꯜꯒꯤ ꯁꯨꯛꯂꯕ ꯃꯝꯂꯕ ꯑꯃꯝꯕ ꯃꯔꯛꯇꯒꯤ ꯂꯩꯁꯅꯥꯒꯤ ꯁꯛꯇꯝꯗ ꯂꯥꯏꯒꯨꯝꯅ ꯐꯖꯔꯕ ꯁꯑꯣꯡꯗ ꯃꯉꯥꯜ ꯅꯥꯏꯅ ꯇꯞꯅ ꯑꯃꯥꯏꯕꯒꯤ ꯃꯅꯥꯏ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯤꯠꯃꯥꯡꯗ ꯊꯣꯛꯂꯔꯦ ꯁꯛꯐꯝ ꯑꯗꯨ ꯇꯥꯏꯕꯪ ꯁꯨꯝꯍꯠꯅꯤꯡꯉꯥꯏꯅꯤ ꯍꯦꯛ ꯌꯦꯡꯕꯃꯛꯇꯗ ꯑꯄꯥꯝ ꯅꯨꯡꯁꯤ ꯄꯣꯛꯍꯜꯂꯤ ꯁꯛꯐꯝ ꯑꯗꯨ ꯎꯔꯛꯄ ꯃꯤꯠꯀꯨꯞꯇꯨꯃꯛꯇꯗ ꯃꯅꯥꯏ ꯅꯨꯄꯥꯒꯤ ꯑꯀꯤꯕ ꯑꯃꯗꯤ ꯂꯥꯏꯁꯣꯟ ꯄꯨꯝꯅꯃꯛ ꯀꯥꯎꯊꯣꯛꯈ꯭ꯔꯦ ꯋꯥꯈꯜꯒꯤ ꯁꯨꯟꯗ꯭ꯔꯪꯗ ꯇꯥꯎꯔꯤ ꯃꯅꯥꯏ ꯅꯨꯄꯥ ꯑꯗꯣ ꯃꯤꯅꯝꯅ ꯐꯖꯔꯕꯤ ꯂꯩꯁꯅꯥꯒꯤ ꯃꯅꯥꯛꯇ ꯁꯨꯝ ꯆꯪꯁꯤꯟꯖꯩ ꯃꯌꯥꯏ ꯀꯥꯅ ꯁꯨꯝ ꯅꯛꯁꯤꯟꯈꯤꯗꯨꯅ ꯃꯅꯥꯛ ꯌꯧꯁꯤꯟꯈ꯭ꯔꯦ ꯑꯃꯝꯕ ꯃꯔꯛ ꯑꯗꯨꯗ ꯃꯅꯥꯏ ꯅꯨꯄꯥ ꯑꯗꯨꯅ ꯐꯖꯔꯕ ꯃꯥꯏꯊꯣꯡ ꯑꯗꯨꯗ ꯊꯦꯡꯖꯒꯦ ꯇꯧꯖꯔꯨꯕꯗ ꯈꯪꯍꯧꯗꯅ ꯆꯦꯡꯃꯥꯡ ꯃꯥꯡꯈꯤ ꯒ꯭ꯌꯥꯟ ꯈꯪꯂꯥꯛ ꯂꯥꯛꯏ ꯃꯊꯟꯇ ꯈꯟꯖꯩ ꯀꯔꯥꯏꯗꯅꯣ ꯃꯍꯥꯛꯅ ꯂꯦꯞꯆꯔꯝꯃꯤꯕ ꯃꯝꯂꯕ ꯃꯐꯝ ꯑꯗꯨꯗ ꯆꯃꯝꯅꯔꯤꯉꯩ ꯇꯥꯂꯛ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯇꯨꯡꯂꯣꯝꯗꯒꯤ ꯇꯞꯅ ꯅꯥꯃꯤꯅ ꯈꯨꯠꯁꯥ ꯑꯃ ꯃꯍꯥꯛꯀꯤ ꯂꯦꯡꯕꯥꯟꯗ ꯊꯦꯡꯉꯛꯏ ꯃꯅꯥꯏ ꯅꯨꯄꯥ ꯑꯗꯨ ꯃꯃꯥꯏ ꯈꯪꯂꯩ ꯂꯩꯊꯣꯔꯛꯏ ꯂꯩꯁꯅꯥꯗꯣ ꯃꯃꯥ ꯏꯀꯥ ꯀꯥꯈꯩ ꯃꯃꯤꯠ ꯀꯣꯗ꯭ꯔꯣꯛ ꯑꯣꯠꯇꯨꯅ ꯃꯌꯥꯗ ꯏ ꯑꯣꯔꯣ ꯇꯥꯈꯩ ꯈꯦ ꯅꯣꯛꯇꯨꯅ ꯂꯩꯔꯝꯃꯤ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯉꯛ ꯁꯝꯗ ꯈꯪꯃꯦꯠ ꯃꯦꯠꯂꯤ ꯀꯟꯅ ꯃꯦꯠꯈꯤꯕꯅ ꯅꯨꯄꯥ ꯑꯗꯨꯁꯨ ꯅꯥꯟꯊꯣꯛꯄ ꯉꯝꯂꯝꯗꯦ ꯀꯥꯆꯤꯜ ꯑꯗꯨꯒꯤ ꯁꯨꯛꯅ ꯃꯝꯂꯕ ꯃꯐꯝ ꯑꯗꯨꯗ ꯁꯣꯔꯣ ꯆꯤꯡꯖꯟꯈꯤ
ꯆꯥꯛꯈꯨꯝꯂꯣꯝꯗꯒꯤ ꯂꯩꯁꯅꯥꯒꯤ ꯈꯣꯟꯖꯦꯜꯗ ꯌꯥꯛꯅ ꯌꯥꯛꯅ ꯃꯌꯥꯏ ꯀꯥꯅ ꯅꯣꯛꯄ ꯈꯣꯟꯖꯦꯜ ꯑꯃ ꯑꯃꯥꯏꯕ ꯑꯃꯗꯤ ꯁꯨꯔꯖꯅ ꯂꯩꯔꯤꯕ ꯀꯥ ꯑꯗꯨꯗ ꯇꯥꯔꯛꯈꯤ꯫ ꯑꯃꯥꯏꯕꯅ ꯍꯥꯏꯔꯝꯃꯤ, ꯅꯨꯡ ꯑꯗꯨ ꯐꯪꯅꯕ ꯊꯤꯔꯁꯤ, ꯅꯠꯇ꯭ꯔꯕꯗꯤ ꯏꯕꯥꯅꯤꯁꯨ ꯑꯇꯣꯞꯄ ꯎꯄꯥꯏ ꯂꯩꯇ꯭ꯔꯦ꯫ ꯑꯃꯥꯏꯕ ꯑꯃꯗꯤ ꯁꯨꯔꯖ ꯂꯩꯁꯅꯥꯒꯤ ꯀꯥꯗꯨꯗ ꯅꯨꯡ ꯑꯗꯨ ꯀꯣꯏꯊꯤ ꯊꯤꯕ ꯍꯧꯔꯛꯏ꯫ ꯅꯣꯡ ꯈꯥꯛꯄ ꯂꯥꯎꯕ ꯌꯨꯝꯗꯨꯒꯤ ꯌꯦꯅꯈꯥ ꯂꯨꯈꯥ ꯑꯃꯗꯤ ꯃꯌꯥꯏ ꯀꯥ ꯑꯗꯨꯗ ꯁꯥ ꯁꯟꯅ ꯆꯦꯟꯕꯒꯨꯝ ꯇꯨꯛ ꯇꯨꯛ ꯂꯥꯎꯅ ꯆꯦꯟꯕ ꯑꯃꯨꯛ ꯍꯧꯔꯛꯂꯝꯃꯤ꯫ ꯑꯀꯤꯕ ꯐꯪꯂꯕ ꯁꯞꯇ꯭ꯔ ꯀꯌꯥ ꯇꯧꯕ ꯍꯧꯔꯛꯏ꯫ ꯂꯩꯁꯅꯥꯒꯤ ꯕꯦꯒ ꯑꯗꯨꯗ ꯑꯃꯥꯏꯕꯅ ꯐꯥꯛꯇꯨꯅ ꯌꯦꯡꯂꯨꯕꯗ ꯅꯨꯡ ꯑꯗꯣ ꯂꯪꯇ꯭ꯔꯤꯛ ꯂꯪꯅ ꯌꯥꯎꯔꯝꯃꯤ꯫ ꯅꯨꯡ ꯑꯗꯨ ꯑꯃꯥꯏꯕꯅ ꯈꯨꯄꯥꯏ ꯆꯦꯠꯅ ꯄꯥꯏꯔꯗꯨꯅ ꯂꯥꯏꯁꯣꯟ ꯇꯤꯟꯁꯣꯟ ꯁꯣꯟꯕ ꯍꯧꯔꯛꯏ꯫ ꯀꯥꯗꯨꯒꯤ ꯌꯥꯡꯂꯦꯟꯗ ꯌꯥꯜꯂꯤꯕ ꯕꯂꯥꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡꯗꯣ ꯊꯛ ꯊꯛ ꯅꯤꯛꯄ ꯍꯧꯔꯛꯏ꯫ ꯃꯃꯥꯏ ꯂꯩꯊꯣꯔꯛꯇꯨꯅ ꯂꯩꯁꯅꯥꯒꯤ ꯈꯣꯟꯖꯦꯜꯗ ꯁꯥꯎꯅ ꯉꯪꯗꯨꯅ ꯋꯥ ꯉꯥꯡꯉꯛꯏ꯫ ꯃꯥꯏꯀꯩ ꯀꯔꯣꯝꯗꯒꯤꯅꯣ ꯈꯪꯍꯧꯗꯦ꯫ ꯂꯩꯁꯅꯥꯅ ꯁꯨꯔꯖꯀꯤ ꯃꯉꯛ ꯁꯝ ꯇꯥꯞ ꯄꯥꯏꯗꯨꯅ ꯃꯦꯜꯂꯛꯏ, ꯐꯛꯂꯥꯡꯗ ꯅꯝꯗꯨꯅ ꯊꯥꯡꯒꯠꯂꯤ꯫ ꯁꯨꯔꯖ ꯃꯈꯣꯡ ꯐꯤꯗ꯭ꯔꯤꯡ ꯐꯤꯗ꯭ꯔꯤꯡ ꯀꯥꯎꯏ꯫ ꯂꯩꯁꯅꯥꯅ ꯅꯨꯡ ꯑꯗꯨ ꯊꯥꯗꯣꯛꯑꯣ ꯍꯥꯏꯅ ꯃꯆꯤꯟꯗ ꯃꯈꯣꯜ ꯍꯧꯅ ꯍꯥꯏꯔꯛꯏ, ꯑꯃꯥꯏꯕꯔꯣꯝꯗ ꯃꯃꯥꯏ ꯂꯩꯁꯤꯜꯂꯒ꯫ ꯑꯃꯥꯏꯕ ꯑꯗꯨꯅ ꯂꯩꯁꯅꯥꯒꯤ ꯁꯞꯇ꯭ꯔ ꯀꯌꯥ ꯑꯗꯨ ꯍꯟꯅ ꯌꯦꯡꯉꯨꯕ ꯂꯩꯇꯅ, ꯂꯥꯏꯁꯣꯟ ꯇꯠꯄ ꯂꯩꯇꯅ ꯅꯨꯡ ꯑꯗꯨꯗ ꯁꯣꯜꯂꯤ꯫ ꯂꯩꯁꯅꯥꯗꯣ ꯃꯌꯥ ꯀ꯭ꯔꯛ ꯀ꯭ꯔꯛ ꯆꯤꯛꯅ ꯈꯣꯟꯖꯦꯜ ꯇꯔꯦꯠ ꯇꯔꯥ ꯊꯣꯛꯅ ꯍꯧꯅ ꯂꯥꯎꯔꯛꯏ꯫ ꯀꯥꯗꯨꯗ ꯂꯩꯕ ꯄꯣꯠꯁꯛ ꯄꯨꯝꯅꯃꯛ ꯃꯊꯟ ꯃꯊꯟꯇ ꯀꯥꯏꯕ ꯇꯣꯏꯕ ꯀꯌా ꯇꯧꯔꯛꯏ꯫ ꯕꯂꯥꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯃꯥꯏꯕꯒꯤ ꯃꯃꯥꯡꯃꯛꯇꯗ ꯕꯣꯝ ꯂꯥꯎꯅ ꯇꯥꯔꯛꯏ꯫ ꯑꯃꯥꯏꯕ ꯃꯅꯤꯡ ꯈꯔ ꯍꯟꯇꯣꯛꯆꯩ, ꯑꯗꯨꯕꯨ ꯂꯥꯏꯁꯣꯟꯗꯤ ꯇꯠꯄ ꯂꯩꯇꯅ ꯁꯣꯟꯖꯩ꯫ ꯑꯗꯨꯒ ꯍꯥꯏꯔꯛꯏ, ꯅꯪꯅ ꯇꯥꯏꯕꯪ ꯍꯛꯆꯥꯡꯗ ꯁꯥꯏꯗꯣꯡꯗꯨꯅ ꯑꯃꯨꯛ ꯇꯝꯊꯤꯅ ꯑꯣꯠꯅꯩꯕ꯫ ꯍꯧꯖꯤꯛꯇꯤ ꯅꯍꯥꯛꯀꯤ ꯃꯇꯝ ꯌꯧꯔꯛꯂꯦꯗꯣ꯫ ꯏꯕꯨꯙꯧꯒꯤ ꯌꯥꯊꯪꯅꯤ꯫ ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯅꯨꯡ ꯑꯗꯨ ꯌꯣꯠꯀꯤ ꯇꯥꯕꯨ ꯃꯅꯨꯡ ꯑꯃꯗ ꯍꯥꯞꯆꯤꯟꯈꯤ, ꯆꯦꯠꯅ ꯐꯥꯖꯤꯟꯗꯨꯅ ꯂꯣꯏꯁꯤꯟꯈꯤ꯫ ꯂꯩꯁꯅꯥ ꯁꯨꯔꯖꯀꯤ ꯃꯉꯛ ꯁꯝ ꯃꯦꯠꯂꯝꯕ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯂꯩꯃꯥꯏꯗ ꯕꯣꯝ ꯂꯥꯎꯅ ꯇꯨꯈꯤ꯫ ꯁꯨꯔꯖ ꯂꯩꯁꯅꯥꯅ ꯉꯛ ꯈꯪꯊꯥ ꯊꯥꯗꯣꯔꯛꯄ ꯑꯗꯨꯗ ꯃꯁꯥꯗꯣ ꯂꯩꯃꯥꯏꯗ ꯎꯞꯇꯨꯅ ꯇꯥꯏ, ꯉꯛꯁꯝ ꯄꯥꯏꯗꯨꯅ ꯀꯣꯟꯁꯤꯜꯂꯒ ꯂꯣꯛ ꯈꯨꯔꯤ꯫ ꯑꯃꯥꯏꯕ ꯂꯩꯁꯅꯥꯒꯤ ꯃꯅꯥꯛꯇ ꯄ꯭ꯔꯞ ꯄ꯭ꯔꯞ ꯆꯦꯟꯁꯤꯜꯂꯛꯏ꯫ ꯂꯩꯁꯅꯥꯒꯤ ꯈꯨꯗꯥꯡ ꯇꯥꯞ ꯄꯥꯏ꯫ ꯂꯩꯁꯅꯥ ꯀꯩꯁꯨ ꯇꯧꯈꯤꯗ꯭ꯔꯦ꯫ ꯑꯁꯨꯝꯅ ꯂꯩꯈꯤꯗ꯭ꯔꯕ ꯃꯅꯥꯏ ꯅꯨꯄꯥ ꯑꯃꯗꯤ ꯕꯂꯥꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨ ꯐꯖꯅ ꯃꯊꯧ ꯃꯉꯝ ꯄꯥꯡꯊꯣꯛꯄ ꯂꯣꯏꯈ꯭ꯔꯦ꯫ ꯁꯨꯔꯖ ꯑꯃꯗꯤ ꯂꯩꯁꯅꯥ ꯃꯈꯣꯏ ꯑꯅꯤꯒꯤ ꯑꯅꯧꯕ ꯄꯨꯟꯁꯤ ꯑꯃꯗ ꯈꯣꯡꯗꯥꯖꯕ ꯉꯝꯖꯈꯤ꯫ ꯑꯗꯨꯕꯨ ꯂꯩꯁꯅꯥꯒꯤ ꯏꯪꯈꯣꯜ ꯑꯗꯨ ꯂꯩꯀꯥꯏ ꯃꯤꯌꯥꯝꯅ ꯃꯇꯝ ꯄꯨꯝꯕꯒꯤ ꯑꯣꯏꯅ ꯃꯤ ꯆꯪꯕ ꯌꯥꯗꯅꯕ ꯏꯪꯈꯣꯜꯒꯤ ꯑꯀꯣꯏꯕ ꯃꯥꯏꯀꯩ ꯄꯨꯝꯅꯃꯛ ꯆꯦꯛ ꯆꯟꯁꯤꯟꯗꯨꯅ ꯊꯝꯈꯤ꯫ ꯌꯣꯠꯀꯤ ꯇꯥꯕꯨ ꯑꯗꯨꯁꯨ ꯂꯩꯁꯅꯥꯒꯤ ꯀꯥ ꯑꯣꯏꯔꯝꯕ ꯃꯐꯝ ꯑꯗꯨꯗ ꯃꯇꯝ ꯄꯨꯝꯕꯒꯤ ꯑꯣꯏꯅ ꯅꯥꯟꯊꯣꯛ ꯊꯥꯗꯣꯛꯄ ꯌꯥꯗ꯭ꯔꯕ ꯂꯥꯏꯃꯨ ꯑꯗꯨ ꯐꯥꯖꯤꯟꯈꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯋꯥꯔꯤ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯖꯔꯦ꯫ ꯋꯥꯔꯤ ꯑꯁꯤ ꯄꯥꯊꯣꯛꯄ ꯃꯇꯝꯗ ꯁꯣꯏꯈꯤꯕ ꯉꯥꯝꯈꯤꯕ ꯀꯌꯥ ꯌꯥꯎꯔꯕꯁꯨ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯗꯨꯅ ꯉꯥꯛꯄꯤꯌꯨ꯫ ꯃꯇꯨꯡ ꯇꯥꯅ ꯋꯥꯔꯤ ꯀꯌꯥ ꯃꯔꯨꯝ ꯑꯃ ꯈꯨꯗꯣꯜ ꯇꯝꯕ ꯉꯝꯕ ꯑꯣꯏꯖꯒꯦ꯫ ꯑꯃꯁꯨꯡ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯗꯨꯅ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯌꯨ, ꯁꯦꯌꯔ ꯇꯧꯕꯤꯌꯨ, ꯑꯃꯁꯨꯡ ꯑꯗꯣꯝꯒꯤ ꯃꯣꯠ ꯀꯃꯦꯟ ꯕꯣꯛꯁꯇ ꯐꯣꯡꯗꯣꯛꯄꯤꯔꯝꯃꯨ꯫ ꯉꯁꯤꯒꯤꯗꯤ ꯀꯥꯏꯅꯔꯁꯤ ꯃꯌꯥꯝ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯑꯀꯤꯕ ꯋꯥꯔꯤ ꯀꯌꯥ ꯑꯃ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯈꯨꯗꯣꯜ ꯇꯝꯕ ꯉꯝꯕ ꯑꯣꯏꯖꯔꯒꯦ꯫